ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯝꯕ ꯃꯃꯥꯟꯅꯕ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯃꯕꯥꯅꯤ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯔꯒ ꯂꯝꯕꯤꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯕꯁ ꯁ꯭ꯇꯦꯟ ꯇꯥꯅ ꯂꯥꯛꯑꯝꯃꯤ꯫ ꯏꯇꯥꯎ ꯉꯁꯤ ꯊꯕꯛ ꯁꯨꯔꯨꯕꯗꯨꯕꯨ ꯌꯥꯝ ꯋꯥꯔꯕꯣ? ꯀꯃꯥꯏꯅ ꯇꯧꯒꯦ? ꯋꯥꯕ ꯍꯥꯏꯁꯦ ꯌꯨꯝꯕꯨꯗꯨꯅ ꯐꯕ ꯎꯕꯗ ꯋꯥꯕ ꯂꯣꯏ ꯀꯥꯎꯈ꯭ꯔꯦꯗ꯫ ꯄꯨꯡꯁꯤꯁꯨ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯪꯒꯤ ꯕꯁꯇꯨꯗꯤ ꯐꯪꯅꯤꯀꯣ? ꯕꯁꯄꯨꯗꯤ ꯐꯪꯅꯤꯗ, ꯀꯩꯗꯧ ꯐꯪꯉꯣꯏꯗꯣꯏꯅꯣ? ꯑꯗꯣ ꯂꯥꯁ ꯕꯁꯇꯤ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ꯫ ꯑꯗꯨꯗꯤ ꯂꯥꯛꯑꯣ, ꯈꯔ ꯊꯨꯅ ꯆꯠꯅꯕ ꯇꯧꯔꯁꯦ꯫ ꯑꯗꯨꯗꯤ ꯏꯇꯥꯎ, ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯕꯁꯁꯨ ꯊꯧꯗ꯭ꯔꯕ ꯃꯥꯜꯂꯦ꯫ ꯍꯣꯏ ꯏꯇꯥꯎ, ꯐꯖꯅ ꯆꯠꯂꯨꯀꯣ꯫ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯁꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯁ ꯑꯗꯨ ꯊꯧꯕ ꯍꯧꯔꯛꯂꯦ꯫ ꯕꯁ ꯑꯗꯨ ꯑꯔꯣꯏꯕ ꯑꯣꯏꯕꯅ ꯏꯍꯥꯡ ꯍꯥꯡꯂꯝꯃꯤ꯫ ꯁꯨꯞꯅꯇꯪꯒꯤ ꯃꯤ ꯑꯃꯈꯛꯇꯪ ꯇꯣꯡꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯕꯅ ꯕꯁ ꯑꯗꯨ ꯈꯔ ꯊꯧꯕ ꯍꯧꯔꯛꯄꯒ ꯑꯗꯨꯝ ꯇꯨꯝꯊꯈꯔꯦ꯫ ꯕꯁ ꯑꯗꯨ ꯄꯨꯡ ꯈꯔ ꯊꯧꯔꯕ ꯃꯇꯨꯡꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯥꯝꯂꯛꯏ꯫ ꯁꯣꯝ ꯅꯥꯀꯟꯗ ꯌꯨꯝ ꯍꯟꯕ ꯊꯦꯡꯉꯦ ꯇꯧꯔꯤꯉꯩꯁꯤꯗ ꯕꯁꯁꯤꯅ ꯑꯃꯨꯛ ꯈꯥꯝꯖꯤꯜꯂꯤꯁꯤꯅ ꯀꯔꯤꯅꯣ? ꯃꯁꯤꯗꯤ ꯀꯨꯝꯊꯔꯒꯅꯦ, ꯍꯪꯉꯨꯗ꯭ꯔꯗꯤ ꯈꯪꯉꯔꯣꯏ꯫ ꯀꯔꯤ ꯇꯧꯔꯒꯦ ꯇꯧꯏꯁꯤꯕꯣ? ꯕꯁꯁꯤꯕꯨ ꯂꯝꯕꯤ ꯃꯌꯥꯏꯗ ꯈꯥꯝꯃꯒ ꯊꯝꯂꯤꯁꯤꯕꯣ? ꯁꯥꯎꯕ ꯌꯥꯗꯦ꯫ ꯕꯁꯀꯤ ꯇꯌꯥꯔꯁꯦ ꯄꯨꯡꯆꯥꯏ ꯆꯥꯏꯔ ꯂꯩꯔꯝꯃꯦ꯫ ꯇꯌꯥꯔ ꯑꯦꯛꯁꯇ꯭ꯔꯥꯁꯨ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ꯫ ꯑꯁ, ꯇꯌꯥꯔ ꯑꯇꯣꯞꯄꯁꯨ ꯌꯥꯎꯗꯕ? ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯏꯁꯤꯗꯤ? ꯌꯥꯅꯤ, ꯑꯩꯒꯤ ꯍꯦꯟꯗꯜꯃꯦꯟꯗꯨꯒꯤꯅꯦ ꯈꯪꯅꯕ ꯑꯃ ꯂꯩꯌꯦ꯫ ꯃꯥꯅ ꯉꯝꯅꯕ ꯇꯌꯥꯔ ꯑꯦꯛꯁꯇ꯭ꯔꯥ ꯑꯃ ꯂꯧꯅꯦꯅ ꯆꯠꯈꯤꯕꯅꯤ꯫ ꯃꯥꯅ ꯁꯣꯏꯗꯕꯤꯗ ꯄꯨꯔꯛꯀꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯕꯁ ꯃꯅꯨꯡꯗ ꯐꯝꯂꯒ ꯇꯌꯥꯔ ꯁꯤꯟꯕ ꯑꯗꯣ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯑꯃꯨꯛ ꯇꯨꯝꯊꯈꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯁ ꯑꯗꯣ ꯇꯌꯥꯔ ꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯑꯃꯨꯛ ꯊꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯕꯁ ꯃꯅꯨꯡ ꯑꯗꯨꯗ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯔꯦ꯫ ꯃꯍꯥꯛ ꯃꯊꯟꯇ ꯕꯁ ꯑꯗꯨꯗ ꯇꯣꯡꯂꯒ ꯂꯥꯛꯄꯗꯨꯗ ꯈꯤꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯇꯩꯗꯤ ꯂꯣꯏꯅ ꯀꯨꯝꯊꯅꯈ꯭ꯔ ꯃꯥꯜꯂꯦꯅꯦ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯄꯁꯤꯗ ꯏꯊꯟꯇ ꯉꯥꯏ ꯂꯩꯔꯝꯃꯦꯕ꯫ ꯀꯤꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯏꯀꯣ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯁ ꯑꯗꯣ ꯃꯥꯒꯤ ꯂꯥꯁ ꯁ꯭ꯇꯣꯞ ꯌꯧꯔꯗꯨꯅ ꯈꯥꯝꯗꯨꯅ ꯂꯩꯈꯔꯦ꯫ ꯀꯗꯥꯏꯗꯅꯣ ꯃꯁꯤ ꯗ꯭ꯔꯥꯏꯚꯔꯁꯤꯅ ꯑꯃꯨꯛ ꯄꯨꯔꯛꯏꯁꯤꯅ? ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯐꯝꯁꯤꯗꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯌꯦ꯫ ꯃꯁꯤꯗꯤ ꯑꯩ ꯀꯨꯝꯊꯔꯒ ꯍꯪꯗ ꯌꯥꯔꯔꯣꯏ꯫ ꯅꯨꯄꯥ ꯑꯗꯨꯅ ꯕꯁ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨ ꯃꯁꯛ ꯈꯪꯂꯝꯗꯦ꯫ ꯃꯥꯅ ꯕꯁ ꯑꯗꯨ ꯑꯣꯟꯅ ꯇꯩꯅꯅ ꯇꯣꯡꯂꯛꯂꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯈꯟꯕ ꯍꯧꯔꯛꯈꯤ꯫ ꯗꯥꯗꯥ, ꯀꯗꯥꯏꯗꯅꯣ ꯅꯪ ꯄꯨꯔꯛꯏꯁꯤꯕꯣ? ꯑꯩꯕꯨ ꯕꯁꯁꯤꯕꯨ ꯑꯣꯟꯅ ꯇꯩꯅ ꯇꯣꯡꯂꯛꯑꯕ ꯖꯥꯠꯂꯣ? ꯅꯪꯅ ꯕꯁ ꯑꯣꯟꯅ ꯇꯩꯅ ꯇꯣꯡꯂꯛꯄꯒꯤꯗꯤ ꯑꯩꯗꯤ ꯈꯪꯗꯦ꯫ ꯑꯩꯒꯤꯗꯤ ꯃꯁꯤꯅ ꯑꯔꯣꯏꯕ ꯁ꯭ꯇꯣꯞꯅꯦ꯫ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯠꯂꯔꯣꯏ꯫ ꯕꯁ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯋꯥꯉꯥꯡ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯊꯣꯛꯂꯛꯂꯦ꯫ ꯆꯥꯆꯥ, ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ? ꯑꯣ ꯏꯕꯨꯡꯉꯣ, ꯀꯔꯤ ꯑꯣꯏꯔꯕꯅꯣ? ꯆꯥꯆꯥ, ꯑꯩꯁꯦ ꯋꯥꯏꯊꯧ ꯐꯥꯎꯕꯇꯪ ꯆꯠꯀꯦ ꯇꯧꯕꯅꯦ꯫ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯀꯗꯥꯏꯗꯅꯣ? ꯑꯩ ꯚꯥꯞ ꯃꯦꯟ ꯑꯝꯇ ꯇꯥꯗ꯭ꯔꯦ꯫ ꯆꯥꯆꯥꯅ ꯃꯐꯝꯁꯦ ꯀꯗꯥꯏꯗꯅꯣ ꯑꯝꯇ ꯇꯥꯛꯄꯤꯌꯨꯕ꯫ ꯅꯪꯕꯨ ꯋꯥꯏꯊꯧ ꯆꯠꯇꯣꯏꯅꯦꯕ? ꯁꯤꯗꯤ ꯋꯥꯏꯊꯧ ꯂꯨꯍꯣꯡꯒꯤ ꯂꯝꯕꯤ ꯅꯠꯇꯤꯌꯦ꯫ ꯑꯗꯨꯗꯤ ꯑꯁꯣꯝꯗ ꯂꯩꯍꯧꯔꯦ꯫ ꯑꯁ, ꯑꯩꯗꯣ ꯁꯣꯏꯗꯅ ꯒꯥꯔꯤ ꯑꯣꯟꯅ ꯇꯩꯅ ꯇꯣꯡꯂꯛꯑꯃꯅꯤꯅꯦ꯫ ꯆꯥꯆꯥ, ꯑꯩꯁꯦ ꯂꯝꯕꯤ ꯂꯝꯃꯥꯡꯅꯔꯦ꯫ ꯋꯥꯏꯊꯧꯔꯣꯝꯗ ꯆꯦꯟꯒꯗꯕ ꯒꯥꯔꯤꯁꯦ ꯀꯗꯥꯏꯗꯒꯤ ꯇꯣꯡꯉ ꯌꯥꯒꯗꯒꯦ? ꯆꯥꯆꯥꯅ ꯑꯝꯇ ꯇꯥꯛꯄꯤꯌꯨꯕ꯫ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯒꯥꯔꯤ ꯐꯪꯗꯣꯏꯅꯣ? ꯑꯩꯁꯨ ꯊꯣꯡ ꯂꯣꯜꯂꯒ ꯌꯨꯝ ꯍꯟꯗꯣꯔꯕꯅꯦ꯫ ꯅꯪꯅ ꯒꯥꯔꯤꯗꯣ ꯉꯥꯏꯒꯦ ꯍꯥꯏꯕꯗꯤ ꯇꯥꯛꯄꯤꯒꯦ꯫ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯄꯨꯡ 8ꯗꯅꯦ ꯁꯣꯏꯗꯅ ꯒꯥꯔꯤ ꯂꯥꯛꯀꯅꯤ꯫ ꯂꯣꯏꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ꯫ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯄꯨꯡ 8ꯗ ꯕꯁ ꯑꯃꯨꯛ ꯂꯥꯛꯇꯣꯏꯕ꯫ ꯑꯁ, ꯀꯔꯤ ꯎꯄꯥꯏ ꯂꯩ? ꯉꯁꯤ ꯑꯍꯤꯡꯁꯤꯗꯤ ꯁꯥꯏꯗ ꯁꯨꯝ ꯂꯦꯛꯄ ꯇꯥꯔꯦꯗꯅ꯫ ꯏꯕꯨꯡꯉꯣ, ꯑꯩꯅ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯄꯨꯡ 8 ꯇꯥꯔꯒꯗꯤ ꯃꯐꯝꯁꯤꯗ ꯃꯤ ꯑꯝꯇ ꯂꯩꯇꯕꯅꯤ꯫ ꯑꯩꯁꯨ ꯆꯠꯂꯒꯦ, ꯅꯪꯁꯨ ꯆꯠꯅꯕ ꯇꯧꯔꯣ꯫ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯔꯗꯤꯅꯦ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯅꯪꯅꯔꯅꯤ꯫ ꯆꯥꯆꯥ, ꯑꯩ ꯁꯥꯏꯗ ꯅꯠꯇ꯭ꯔꯁꯨ ꯑꯁꯥꯏꯗꯔ ꯀꯩꯅꯣ ꯉꯁꯤ ꯑꯍꯤꯡꯁꯦ ꯌꯥꯔꯦ ꯎꯔꯒꯦ꯫ ꯅꯪꯅ ꯐꯅꯤꯗꯣ ꯑꯗꯨꯝ ꯇꯧꯔꯣ ꯏꯕꯨꯡꯉꯣ꯫ ꯑꯩꯒꯤꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯔꯦ꯫ ꯅꯪꯅ ꯂꯧꯒꯦꯔꯥ ꯂꯧꯔꯣꯏꯔꯥ ꯑꯩ ꯈꯪꯗꯦ꯫ ꯅꯨꯄꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ
อุโคงamagi makhada phamduna leirami manak nakpada yum phanayamna taragasu mi amta leitabana mafam adu yamna siklami nupa aduna tuminna phamlaga wakhal tawringeda yamna akiba makhol ama tarai kaino jikidubo thawai lakpira kaino yam kanna khongi imi ahing asisu sum thengjalakpana nungsit ayingba sitpa horake nongandobusu kuiramaroi kirasu kina pung kharadi khangba taredana wahi adu hairamlaga nupa adu phamna uitharai karino makhol ama tabadagi nupa adu mikap tholaklami phi amuba ngakta inba ama nupa adugi nakanda leptana leirami kanalo nangbo mafam sida kamai lermino tabro tabro nang moina kaurisibo kaino tumin leidubo phi amuba inba adu karimata hairamdana mafam adudagi satkhare nupa aduna hojiki dubu karino khalingaida phimu inba adu amuka sunakanda leptana leirami kanano du de lepido ngasagi adumaina phimu inba adu karimata hairamdana mangkhare tawriba mayam adu ubada nupa ado kiman gidona mafam adudagi tholaklami khara chatlaba matungda ingbanara karino nupagi phibam manba ama phi amuba amana makok kupsalaga tumduna leirami maru thakna bisinga yawbro ai bu khanaw si am kangne mafam sida tawri mayam che ai karino amta bhamin tadre phi amubana loina kupsalaga tumduna leiriba nupa aduna karimata khumlakte hoitaw taribo isinga yawrdi kita thakchage karino nangna ingonda ising yawbra ka hangai dubo nangbu shiba kamta kidrabo Waisho, kadai da noina lei mafam sibo. Kana leige, ai bumta kamdiyo. mafam asida nangbu kanbinaba kanamta leiroi mafam ase aigini Ai bumta ngapiyo. Ai mafam sida soidana lakibani. nangna soidana lakpadunani aina hojin nang chadoribuse चाचा अखोई बस ते नाकंदुदा असी भागचांग am tar mai je chumbro चाचा chumi yam nungaite aigi sida ngara nungdang wanam la amane mahak to lambi lamangna re lambi am tata amoso harap kone aina matam jam thengjala koduda khara thuna chatna basu haikibani mahak su aina haibu taram lagadi hingam basu ya चाचा नुंदांगी पुंग ते पुतारदी अखोई खुलसीदा मी सिजलैजे मसिंग याम ले मसिबु अखोई खुलगी हन खरा तानरगा करी नो खरा तौबना चुमोइद्रो hoi kari no khara tanabadi chumlabane